What's up, people? Johnny here again. Aina ngasi di yamna phajaba isai ama tae ga akogi Manipuri gi isai ne Maitiron gi isai ado yam phajaba isai se aina nagai ai isai ta basi kya pamde hadi kya thawai yaw de ko hadi tabudi tai mar te tar su yam kana tabudi kisu oi de ko ado ngarang han YouTube ta aina isai ma ano ma Maitiron gi thengne si se yam phajagi bai tar ado habedi mina se si sai se haigi Tharake state aduga makhatana kwari habet sana se go si matang sida Tampakta jauh jarak beaina Palen nanggi sing thara thona Imagi chakho imagi nahong Imagi chakho imagi nahong Kau bangam laroi na chadi Imana sumbi bang Bina kari nei kahoro ting ting chawro no mit na wang ngai wang horo Sida palembula chari awat palaite mapam sida aigi mapum marai phaduna imagining bathung hange dola balamandi simaloiraro imagi tampakta chau jarak pa aina palen nangi sinthara thona Imagi chakho imagi nahong Imagi chakho imagi nahong Kau bangam laroi na chali Imana sumbi bang Ting ting chawro Thabi na kari ngai kahoro Ting ting chawro Numit na wang ngai wang horo Lamang na ba umikup tak imagi Konjel ta na lam jing li na chabu Tampakta jauh jarak beaina Palen nanggi sing thara thona Imagi chakho imagi nahong Imagi chakho imagi nahong Kau bangam laroi na chali Imana sumbi bang
kabina karingai kahoro ting ting chahoro numit na wanglingai wanghoro ado sigi isai se keno na Saru Ningombam hai mase artist chu oye aduga magi songwriter su oye ko adu masana su sakjaba adi masana su izaba yamna talented oiba keno ne misak ne magi keno da YouTube ta sigi Saru official laidana ma lay ko mai masagi oina ada description de pizarake magi sisu hapeta yengbiu aduga subscribe mudi like to view magi channel se I personally mahak khang manate ado magi sai su yan su pamzaru magi mihan de su tahaning ba hai tare ko kai gino hai magi sai si yamna samsu yamna chamba aduga yamna su phajaba yamna su atra leiwa khadi ai khoigi ima haiba keno sta sai tharga mahaki pokjabi mamabu sai tharaga laman singba ngamlaroi isai sida sai thaba natana haiba sumaina mahaki pokjabi mamabu sai thadura saksaba isai ne ado aina sigi yamna thawai tarori si maram si kari gino harakanda aingonda sum relate to hai tare ko ai sidum class 12 loirak podagi digi do mai su Bangalore da graduation tamakanda matam khara muk thabak tawrakanda ai se MBA muk tawre MBA lorakanda muk thabak si tawrakanda ai 2004 da ai Bangalore satpani ko aduga 11 years muk ai Bangalore da lairakanda keno da lai Manipur dong lai 2014 da 2014 lai se adu yam kuina isu yum dagi keno taro adum thadu oga mapalam da lairpagi adum ima sisu dum yamna miss to hai tare ima se ko habdi una bu chahi ma da ina suti sisu phang da thola ko chahi da amura kumba adigi suti thola ga su dum numin mangani taruni de hen yum leiba phang ta ko aduna adum miss to ro pa hai tare aduna adum sigi isai sisu aingon da su yamna thamoi de yamna ke tare yamna nungai jaba ado Saru Ningombam na smaina phajana sakpirak pase adum ai khaktana tana mioi ayambada sum yamna emotional oigani haina ningje sigi isai sina kaigino haraga dinga sagi akhoi ima hai basitabu khwaidagi sina khwaidagi asidagi hen blaitre ko aduga akhoi ima sina akhoi gi damak to hona bi ba mayam akhoi gi damak ta khanbi ba mayam se akhoina tasinga laman sing duna su loibadi ngamaro aduna ima sing aina message sam su pijage ima haibase yamna luna to wigadabne makhoi de ahan hoisalakani akhoina sumna ha akhoina chahi le matungina ado akhoigi yum palakani ko adagi akhoigi su family lejarakani madu matam duda neglect to bigano ko ima se sengna yamna nuksina thambio karigino haragadi ima haibase sina khwaidagi lubane pitribida ima sinabu masagi da machada phatna ba kai ta khaloi ko macha mama amatana machada karimta phatna ba thaba amta toroi amadi wahai amata ngangloi aikhoina ima sing stabu thina jabi wani ado ngasidagi di tokpiro aduga ima sing adagi aikhoigi bu pokpiba ima adagi ipa sing se aikhoigi ahalaman sing se tasengna luna chana tobiraga makhoisu mathwai nunga hanbio adi akhoina kitang thina ngango bodo makhoidi akhoida kaiju nongo do thina ngango makhoida nungai jaroi do bodo khoktane si khangbio ado si hairaga yamna atino blog se losin jarage ai tasengna sigi skero channel je magi saru official channel se like to video subscribe to video ado magi sei se aina yamna phajaman gi bodu da miyam da su aina tahan janing bagi aina sigi special loina blog se namjabane ado ai gi sigi channel jibo pamiragadi ai gi sisu adum like to video subscribe to video subscribe to matamda ai gi bell masagi magi bell icon do ado press nabio kaigino hagen matangi notification da adum
ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯣꯛꯆꯔꯛꯅꯅꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯐꯖꯅ ꯂꯩꯕꯤꯌꯣ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯊꯦꯡꯛ ꯌꯨ